Pamilna hek chatkibaga Thasna hoisu yoraktuna leire. Henja masadu khara kankhatlabaduda yumda puthanaba wasinkhibani. Doctor ki advice fazana taraba matung Henja bu yumda purakhi. Thasna hoina yumda ki aho ara khara yengbiramlaga misu yum ama palibanina mayum hankre. Ahenbi manaw nupi ki seba tawduna lay. Handak marak Pamilna Henja sopagi hospital da koi chen badu thorna uri bani. Ma bu kupsen sena tuna leiba maramna Pamilna tawba thabak khudingmak loina khangi. Henja bu mahakki naknaba mini haibasi khangladuna Henja gi mari makhong phawba thidokpa haukrabani. Ngasi Henja hospital dagi discharge tawrakle tabada thor chance manghanba pamdre. Leisim bisu ngarang dagi James na phajinduna chingthakta leiri. Pamil laktuna lan ama suknarani haibasimadi kakpa yadraba wafamni. Aduga amaromda Pamil gi matik magun thorna irai laina khangi. Miki lai kidaba siba kidaba misakni. Masana changsileba thabakto mai pakdri makhai khutlai thadoktaba misakni haibasimadi mahakna khangkhre. James di taraina Pamil na ngamkhiba thoklabasu Henja bu pharaga Pamil da uttuna mangoda jangjahangi haibasi khankre. Nungsa yak laurakpa matamni. Numit yungba waton yaurakpa matam mi khudingmak tumne hitnaba matamduda thor magi khongburoi ama aniga Henja hoigi ketu hanglaga changai. Nupi ani dukhak tarak leijaba imung oibana thorna taraini Henja bu phaba ngamni khanduna usittana imungda changai. Ahenbi Henja gi seba tawduna leirambani. Khangprek khangna phuk awgalaktuna nakoi kana sida kadau balakpano. Thor mamai mamit pumba masak khangdanaba max upselebani. Satrina max tugaloinana usittan hairi. Nanaw nupise tarai na sinag haibra. Namphuda phaduna pukho haibra. Ngasaidagi pakhatuna Pamil ga pau phaunarambe Henja do khudakta sakhangdaba nupadugi wa taraga taping phuk awgalaktuna hairi. Kaigino I phadoisa noi kanano masakhangde. Masakhangdabadunani phagi hairise. Kai kandabada abda prap lause. Si hairaga Henja buthuna thangkali. Ahenbi phamungdagi chongthoraktuna chatpa yaroi haibagum makhutu phandoktuna lambi thachali. Kainona mathong maram khangdana tawri mayamse angangdo soktuna leiribani. Minungsi amata poktridu noibu nachalna chega leijaba haime. Oi nakoi ka yinglaga leire. Nupa mana ahenbidu thona inthoi. Chathoi swaida kai kandabada. Ahenbi sawningna leirabasu upaya ma phudoktuna manawbu kanba ngamjade. Khudaktuda gyan lakladuna leikai tanaba laurage khankre. Makholdo khara hauna launaba hotnare. O leikai aikhoibam takan biyo kana leige aikhoibam takan biyo. Thorga lakminarakpa nupa mana yam thuna jangsilaglaga ahenbigi makokta nongmoina nami. Mashi laugulawine hatukbiyoro nang nanaw picha natringaida. Ahenbi maklak niktuna mapi ira chela Henja pokriba dumda yinglaga lehawi. Henja yam wana lauba sungamda majidi gingduna lae. Makhongduna de thado haibagum pring kaurabasu adumak thadokhidre. Nongmai namlamba nupado hekthokibaga ahenbido khudakta anaba hawraktuna wanthaduna tahawre. Adumna Henja bu pharaga thorna purakhibani. Pamil hoina cheksinna lambi yenglingai gari ama kanna thawrakhibado thor hoigi gari ni. Henja gari manungda thado haina koilaw laujai. Adubu lambi da jatpa mina ukrani khanduna machin mensinduna purakhibani. Thor matha sanna laurae. Ai phatanungda thokini. Sige hairabasu kona sianji. Hauji sibiyadre. Nupa singduna muktuna namtherakpada Henja do adum wanthakre. Masana masa sonduna leirambaga mapa janana sur chaning tana honba ngamkhidabani. Noi shidiba
haina adumak tohonba ngami he. Nupa mana pakhatna hairei. Soikibane. Yamna thuna chingduda thawgalaklaga gari du khami. Henja di manungda pusinde. Gari manungda haptuna thanami. Aduna su Pamel hoina henja la amni khangkhidabani. Adugi matung Pamel ga Biggy ga loinana misan changlakhi. Kaisu laitaba asoiba amada thorna chance lauduna Pamel manungda leiringai thonglon sinki. Maraksida thonglon sinkraba matung Biggy na mapandagi police ta phone tawkhi. James ke Arun athok mayam ama wari lekhi. Adugi matung mapanda lehauba yeknaba kharado mago ina panaduna lakhibani. Haujikti James phakre. Mafamduda henja machegi paudo yam wana liraga lektharai. Khudakta Biggy Laisembi makhoi mari police singduga loinana henja gi mayum tamna lakhi. Ichik chiklebe henja gi mayum du chiklamdre. Mi mayam amana mabu halakba ngaiduna lairambadu uraga khudakta masagi anaba pumba kawkhre. Anti thasna jensilaktuna henja da kolaga. Nang sopro henja nasisi khoina kanba ngamautre ne. Henja khanduna oiramni khanna lakpaga chap manana thoklamle. Khudakta leimaida kuntha khiduna machebu kauduna kapai. Che ai lai kaina nang torami basibo. Ai kanagle hawai bano. Sit che nang amukta halo. Kaina bagi mai chak na machebu tengtha kapadu uraga leiriba miyoi pumba kaptaba amata yaunadre. Wakhaldu puba thangba ngamdabana lektharakuna hospitalize tawre. Hanjin wanthakibana masadu yamna sokjile. Doctor do henjabu inthi jana yengluraga tholaktuna mapanda leiriba misingtuda hairei. Patient se masa khara sole. Mafamsida koina leithadaba yaroidaba maram ama leire. Pamel Santa da onchilaga. Kaka, kamay daw sige. Santa, wakhal khanda duna kumai. Yumdasu, machi silay tabagi, thadukpo yadaba karama masulayri. Adubo, magisu yingdaba yabra. Asum na makoy punna, henjabu sangduna layri. Ahembigi asiba hakjangdo, adu magpenda na ut-onkri. Thasna na kaw duna, pangkapta kapi. Laisengbidi ahenbigida thasnaga punna thambiri. Santaga loinana Biggy na amagi koichen cheli. Pamel henja senabatana mathau oire. Betaningaidana tumliba henjagi makhutu lamduna tapna paire. Aina pairiba nangi khutangse nangonda ithil ama phaulal tabra. Nang sumai sum leiraga ai kamai leyo haibun henja kuire ai nangna wanga madarak taba si mitpango yum chalase. Pamel nupa oijarabasu kanasu leitaba matamda henjagi matau kinglaga kaptuna lei. Mi hekla agana kaisu tawdaba amagum tuminna leikhi. Madu Biggy de irai laina chingnaribani. Lanjengbagi imungdo henja hoigi pautabada nungaitaba poi. Adubu machina thokna ngangthokluba oibana awa nungai saruk yabadi ngamjakhide. Lanjenba Helida call tawrai. Ngasi asti tabagi ahenbi hogi yumda thabak tawba yauri. Leisembigasu sakhang mai khangnare. Wari pambasu Helida loina lire. Heli Pamelbu asum nungsiba phaurai. Pamel se henjagi oinadi mati khwai charaba nupani khanna momon tawjai. Khudakta lanjenbagi kollakbado thona paikhare. Lanjenba mathamoi sokna nungaitana hairei. Heli henjaoida chalushira. Henjado karam leramgane. Heli nungaitraduna tapna mayam leiridudai khara thaiduklarga khumai. Nang pawgai sudajaba. Lanjenba ingagagna kai pauno kari phataba paw leirabage. Je hek leikidaba numitagi henjado hena sokjinkhra. Machegi poloiba phaw
ꯌꯥꯎꯕ ꯉꯝꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ. ꯉꯁꯤ ꯆꯦꯒꯤ ꯑꯁꯇꯤ ꯅꯨꯃꯤꯠꯅꯦ. ꯍꯦꯂꯤ ꯁꯨꯠ ꯁꯨꯠ ꯇꯧꯅ ꯀꯞꯄꯛꯏ. ꯈꯪꯗꯦ ꯂꯟꯖꯦꯟꯕ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ. ꯆꯦꯕꯨ ꯍꯥꯠꯂꯤꯕ ꯃꯤꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯁꯨꯛꯄꯦꯟ ꯄꯦꯟꯗꯦ. ꯍꯧꯖꯤꯛ ꯐꯥꯎ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯅꯤꯡꯕ ꯐꯥꯎꯋꯦ. ꯂꯟꯖꯦꯟꯕ ꯑꯇꯩ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ. ꯍꯦꯟꯖꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕꯗꯨ ꯇꯥꯔꯗꯨꯅ ꯊꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ. ꯃꯃꯥꯅ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯍꯪꯍꯧꯏ. ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ꯭ꯔꯦ. ꯍꯦꯂꯤꯗꯒꯤ ꯐꯖꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯂꯧꯔꯒ ꯍꯦꯟꯖꯥꯒꯤ ꯋꯥꯔꯗꯇꯨ ꯇꯝꯅ ꯂꯥꯛꯄꯗ ꯃꯣꯟꯗꯥ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯍꯤꯞꯂꯝꯂꯒ ꯄꯥꯃꯦꯜꯅ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯑꯃ ꯏꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯂꯟꯖꯦꯟꯕ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯈꯥꯡꯉꯤ. ꯄꯥꯃꯦꯜꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯁꯤꯗ ꯂꯣꯏꯅꯕ ꯊꯛꯆꯤꯟꯁꯦ ꯍꯥꯏꯔꯒ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯅ. ꯍꯦꯟꯖꯥ ꯄꯥꯃꯦꯜꯗ ꯑꯗꯨꯝ ꯌꯦꯡꯉꯤ, ꯃꯃꯤꯠꯇꯨ ꯁꯨꯝ ꯀꯨꯞꯍꯦꯟ ꯀꯨꯞꯇꯕ ꯃꯈꯩ. ꯄꯥꯃꯦꯜ ꯊꯣꯏꯅ ꯍꯦꯟꯅ ꯃꯆꯦꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯇꯝꯁꯤꯜꯂꯨꯗꯦ. ꯍꯦꯟꯖꯥꯗꯨ ꯍꯦꯟꯅ ꯁꯣꯟꯊꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯁꯨꯝ ꯌꯦꯡꯂꯗ꯭ꯔꯁꯨ ꯁꯤ ꯀꯣꯛꯇꯪ ꯆꯤꯜꯂꯨꯕ. ꯃꯃꯤꯠꯇꯨ ꯊꯥꯡꯒꯠꯂꯤꯕ ꯁ꯭ꯄꯨꯟ ꯑꯗꯨꯗ ꯃꯉꯛ ꯏꯜꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ. ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯕ ꯇꯟꯖꯥ ꯑꯃꯗ ꯍꯦꯛ ꯆꯪꯉꯛꯎꯔꯦ ꯂꯟꯖꯦꯟꯕꯗꯨ. ꯑꯃꯨꯛꯁꯨ ꯃꯊꯃꯣꯏꯗꯗꯤ ꯍꯦꯟꯖꯥꯕꯨ ꯈꯪꯃꯟꯕ ꯐꯥꯎꯔꯛꯏ. ꯃꯁꯥꯗꯨ ꯁꯣꯔ ꯑꯀꯟꯕ ꯑꯃ ꯍꯣꯜꯂꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯉꯛꯇꯨꯅ ꯂꯦꯞꯄꯤ. ꯍꯦꯟꯖꯥ, ꯅꯥꯕ ꯐꯔꯕꯣ? ꯅꯪ ꯅꯥꯔꯦ ꯇꯥꯕꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ. ꯂꯟꯖꯦꯟꯕꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯍꯦꯟꯖꯥ ꯍꯔꯥꯎꯐꯝ ꯈꯪꯗꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯨꯠ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯈꯤꯕꯒꯨം ꯇꯧꯈ꯭ꯔꯦ. ꯄꯥꯃꯦꯜ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯉꯥꯡꯗꯅ ꯍꯦꯟꯖꯥꯅ ꯀꯔꯤ ꯈꯨꯝꯃꯩ ꯍꯥꯏꯕꯗꯨ ꯌꯦꯡꯉꯤ. ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩ. ꯂꯟꯖꯦꯟꯕꯗꯨ ꯐꯝꯃꯨꯁꯨ ꯍꯥꯏꯗꯦ, ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ. ꯃꯥꯁꯨ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩ. ꯄꯥꯃꯦꯜ ꯃꯥꯅ ꯁꯨꯝ ꯂꯩꯁꯤꯜꯂꯗꯤ ꯀꯅꯥꯅꯁꯨ ꯋꯥ ꯑꯃꯠꯇ ꯍꯧꯗꯣꯛꯄ ꯉꯝꯅꯔꯔꯣꯏ ꯈꯟꯗꯨꯅ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ. ꯍꯥꯏꯐꯦꯠꯇꯤ ꯄꯩꯔꯞꯅ ꯌꯦꯡꯂꯨꯝꯗꯨꯅ ꯊꯣꯛꯂꯛꯏ. ꯊꯣꯡꯖꯦꯜꯗꯨꯗ ꯇꯞꯅ ꯉꯥꯊꯗꯨꯅ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯂꯩ, ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯨ ꯇꯥꯅ ꯇꯥꯅ. ꯂꯟꯖꯦꯟꯕ ꯄꯥꯃꯦꯜ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯦꯟꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯍꯦꯟꯖꯥ. ꯏꯃꯥꯗꯁꯨ ꯆꯩꯍꯜꯂꯔꯣꯏ. ꯑꯩ ꯇꯁꯦꯡꯅ ꯃꯗꯨ ꯈꯪꯗꯕꯅꯤ. ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯕꯅꯤ. ꯍꯦꯟꯖꯥ ꯋꯥꯗꯨ ꯇꯥꯔꯤꯕꯣꯏ ꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯅ ꯊꯨꯅ ꯃꯄꯥꯟꯗ ꯑꯣꯟꯊꯣꯛꯂꯒ ꯗꯥ ꯄꯥꯃꯦꯜ, ꯅꯪ ꯂꯥꯛꯑꯣ, ꯑꯩ ꯀꯣꯛ ꯌꯥꯝ ꯅꯥꯏꯌꯦ. ꯍꯦꯟꯖꯥꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯄꯥꯃꯦꯜ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯂꯟꯖꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦꯟꯖꯥꯁꯦ ꯅꯪꯅ ꯀꯩꯗꯧꯔꯨꯔꯦ? ꯂꯟꯖꯦꯟꯕ ꯉꯛꯅ ꯑꯩꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯅ. ꯍꯦꯟꯖꯥ ꯇꯞꯅ ꯅꯣꯛꯂꯛꯏ. ꯑꯃꯨꯛ ꯅꯥꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯌꯣ, ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ. ꯄꯥꯃꯦꯜ ꯇꯞꯅ ꯍꯦꯟꯖꯥꯕꯨ ꯐꯖꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯩ. ꯄꯥꯃꯦꯜꯅ ꯍꯦꯛ ꯍꯦꯟꯖꯥꯗ ꯁꯣꯛꯄꯒ ꯍꯦꯟꯖꯥꯗꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯈꯪꯂꯦ. ꯂꯟꯖꯦꯟꯕ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯔꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ. ꯑꯗꯨꯕꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯂꯩꯖꯔꯒꯦ. ꯄꯥꯃꯦꯜ ꯊꯨꯅ ꯉꯥꯏꯈꯣ ꯂꯟꯖꯦꯟꯕ. ꯍꯦꯟꯖꯥ, ꯃꯤ ꯂꯥꯛꯑꯒ ꯀꯩꯁꯨ ꯋꯥ ꯉꯥꯡꯗ꯭ꯔꯗꯤ ꯃꯤꯅ ꯅꯨꯡꯉꯥꯏꯈꯤꯕ ꯍꯧꯅꯗꯦ. ꯂꯟꯖꯦꯟꯕ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ. ꯑꯩ ꯅꯪ ꯂꯩ ꯍꯥꯏꯕꯒꯤ ꯂꯣꯠꯇꯨꯅꯁꯨ ꯋꯥ ꯁꯝꯖꯤꯜꯂꯒ ꯍꯥꯏꯔꯣꯏ. ꯑꯗꯨꯒ ꯅꯪꯅ ꯈꯨꯠ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯤꯗꯨꯅ ꯋꯥ ꯊꯩꯗꯣꯛꯈꯤꯗꯧꯕꯁꯨ ꯂꯩꯇꯦ. ꯉꯁꯤ ꯅꯪꯅ ꯍꯦꯟꯖꯥꯕꯨ ꯀꯦꯌꯔ ꯂꯧꯕꯤꯔꯝꯕꯁꯤ ꯎꯔꯒ ꯑꯩ ꯁꯦꯡꯅ ꯀꯜꯂꯛꯄ ꯐꯥꯎꯏ. ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯗꯧꯅ ꯇꯧꯔꯛꯏ. ꯑꯗꯨꯕꯨ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯑꯩꯅ ꯁꯦꯡꯅ ꯎꯔꯦ. ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯍꯥꯏꯅ ꯃꯥꯕꯨ ꯀꯧꯔꯒ ꯑꯩꯒꯤ ꯃꯔꯨꯞ ꯍꯦꯟꯖꯥꯁꯦ ꯄꯥꯃꯦꯜ ꯅꯪꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯃꯥꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯕꯤꯔꯛꯀꯅꯨ. ꯄꯥꯃꯦꯜꯗ ꯉꯥꯊꯗꯨꯅ ꯂꯩꯔꯤꯕ ꯍꯦꯟꯖꯥꯗꯨ ꯅꯨꯡꯉꯥꯏꯇꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯂꯟꯖꯦꯟꯕ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯑꯩ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯅꯪꯂꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦ. ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯕꯁꯨ ꯉꯝꯗ꯭ꯔꯦ.
ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯗꯕꯅꯤ. ꯄꯥꯃꯦꯜ ꯍꯦꯟꯖꯥꯕꯨ ꯇꯞꯅ ꯊꯝꯕꯤꯔꯗꯨꯅ ꯂꯟꯆꯦꯟꯕꯗ ꯊꯨꯅ ꯀꯣꯟꯁꯤꯜꯂꯤ. ꯚꯥꯏ, ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯅꯨꯀꯣ. ꯑꯩꯉꯣꯟꯗꯁꯨ ꯁꯥꯎꯅꯨ. ꯑꯩꯅ ꯍꯥꯟꯅ ꯈꯣꯠꯊꯈ꯭ꯔꯦ. ꯂꯟꯆꯦꯟꯕ ꯃꯄꯤꯗꯨ ꯇꯞꯅ ꯇꯦꯛꯊꯣꯛꯂꯒ ꯅꯣꯛꯃꯤ ꯇꯧꯏ. ꯑꯗꯨꯒꯤꯗꯤ ꯑꯩ ꯋꯥꯔꯧꯗꯦꯗ. ꯑꯗꯨꯒꯤ ꯈꯣꯡꯄꯥꯛꯀ ꯈꯨꯗꯨꯝꯒꯗꯨꯅꯅꯦ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯤꯁꯦ. ꯄꯥꯃꯦꯜ ꯑꯃꯨꯛꯀꯁꯨ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯊꯤꯟꯒꯦ ꯇꯧꯔꯤ. ꯅꯥꯀꯟꯗꯒꯤ ꯍꯦꯟꯖꯥꯅ ꯂꯥꯎꯔꯛꯏ. ꯃꯤ ꯅꯥꯅꯤꯌꯦ. ꯂꯟꯆꯦꯟꯕ, ꯄꯥꯃꯦꯜ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯅꯣꯛꯏ. ꯇꯟꯖꯥꯗꯨꯗ ꯕꯤꯀꯤ ꯆꯪꯉꯛꯏ. ꯀꯔꯤꯅꯣ? ꯀꯔꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯗꯧꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯔꯝꯃꯤꯅꯣ? ꯂꯟꯆꯦꯟꯕ ꯊꯨꯅ ꯈꯂꯛ ꯄꯦꯜꯂꯤ ꯍꯥꯏꯕ ꯗ꯭ꯔꯃꯥꯗꯣ ꯎꯠꯁꯤꯔꯥꯅ ꯇꯧꯔꯝꯕꯅꯤ. ꯑꯦ, ꯀꯅꯥꯗꯅꯣ ꯀꯂꯛ ꯄꯦꯜꯂꯤꯁꯤꯅ? ꯂꯟꯆꯦꯟꯕ ꯀꯣꯏꯗꯅ ꯗꯣꯡ ꯍꯥꯏꯗꯣꯔꯛꯏ. ꯑꯩꯅ ꯍꯦꯟꯖꯥ ꯐꯪꯍꯧꯗꯕꯒꯤ ꯄꯥꯃꯦꯜꯅ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯔꯛꯏꯕ. ꯄꯥꯃꯦꯜ ꯃꯃꯥꯏꯗꯨ ꯀꯣꯏꯍꯥꯏ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯄ ꯏꯆꯤꯜ ꯏꯔꯩ ꯀꯦꯟꯗꯧꯕ ꯋꯥ. ꯃꯌꯥꯝꯗꯨ ꯄꯨꯝꯂꯪ ꯂꯥꯡꯏ. ꯑꯁꯇꯤꯗꯤ ꯂꯣꯏꯈ꯭ꯔꯦ. ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤ ꯄꯥꯃꯦꯜ ꯑꯃꯗꯤ ꯍꯦꯟꯖꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯅꯨꯃꯤꯠꯅꯤ. ꯍꯦꯟꯖꯥꯗꯨ ꯐꯖꯅ ꯀꯦꯊꯔꯤ. ꯍꯦꯂꯤꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯀꯨꯟꯗꯣ ꯂꯦꯡꯂꯤ. ꯄꯥꯃꯦꯜ ꯊꯨꯅ ꯂꯩꯁꯦꯝꯕꯤꯗ ꯉꯥꯡꯉꯛꯏ. ꯅꯪ ꯉꯁꯥꯏ ꯅꯅꯝꯃꯒꯤꯗ ꯆꯠꯂꯣ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯂꯩ ꯂꯦꯡꯕꯗꯣ ꯑꯩꯅ ꯐꯣꯇꯣ ꯅꯝꯃꯨꯆꯣ ꯍꯥꯏꯔꯕꯅꯤ. ꯁꯨꯛꯇ ꯍꯦꯛ ꯇꯥꯗꯦꯃꯤ. ꯂꯩꯁꯦꯝꯕꯤ ꯆꯟꯗꯣꯟ ꯃꯇꯦꯛꯇꯨꯃ ꯊꯤꯟꯅ ꯅꯪꯅꯤꯕ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯣꯏꯔꯝꯃꯣꯏ. ꯈꯨꯗꯛꯇ ꯌꯧꯅꯤꯡꯉꯤ ꯃꯣꯏ ꯌꯨꯝꯗꯣ. ꯆꯠꯃꯟꯗꯅ ꯀꯩꯁꯨ ꯂꯥꯞꯄ ꯑꯣꯏꯗ꯭ꯔꯦꯕ. ꯍꯥꯏ, ꯅꯪ ꯑꯃꯨꯛ ꯀꯣꯊꯥꯔꯦꯅꯨ. ꯕꯤꯀꯤꯕꯨ ꯊꯤꯜꯍꯜꯂꯨ. ꯂꯩꯁꯦꯝꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ, ꯑꯁ, ꯀꯩꯗꯧꯗꯦꯗ ꯃꯗꯨꯏ ꯅꯨꯄꯥꯗꯣ. ꯅꯨꯄꯤ ꯐꯪꯗꯕ꯭ꯔꯥ ꯀꯩꯅꯣ? ꯆꯦ ꯍꯦꯂꯤꯗꯣ ꯍꯥꯏꯅꯧꯗ ꯍꯥꯏ ꯂꯩꯌꯦꯃꯤ. ꯄꯥꯃꯦꯜ ꯅꯣꯛꯇꯨꯅ, ꯑꯣ, ꯑꯩꯅ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯒ ꯇꯧꯔꯝꯃꯦꯗꯅ. ꯌꯥꯗꯦꯕ. ꯍꯥꯟꯅꯗꯩ ꯍꯧꯅ ꯍꯦꯂꯤꯗ ꯍꯥꯏ ꯂꯩꯕꯅꯤ. ꯃꯗꯨꯏ ꯅꯨꯄꯤꯗꯨꯁꯨꯅꯦ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦ. ꯃꯄꯨꯟꯁꯤꯗ ꯃꯋꯥꯒ ꯑꯝꯇ ꯀꯣꯏꯔꯛꯑꯝꯃꯣꯏꯌꯦ. ꯄꯨꯔꯥ ꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅ. ꯑꯩꯗ ꯆꯠꯆꯍꯧꯔꯒꯦ. ꯕꯆꯥ, ꯗ꯭ꯔꯥꯏꯚꯔ ꯑꯝꯇ ꯄꯤꯌꯣ. ꯂꯩꯁꯦꯝꯕꯤ ꯂꯥꯛꯄꯗ ꯍꯦꯟꯖꯥꯗꯨ ꯂꯩ ꯂꯦꯡꯉꯒ ꯂꯩꯔꯝꯃꯤ. ꯋꯥꯎ, ꯀꯩ ꯈꯨꯐꯖꯅꯣ. ꯀꯅꯥꯅ ꯀꯦꯒꯦ? ꯍꯥꯏꯅ ꯆꯦꯟꯁꯤꯟ ꯐꯣꯇꯣ ꯀꯥꯞꯄꯤ. ꯍꯦꯂꯤꯅ, ꯇꯣꯟꯗꯣꯟ ꯂꯥꯏꯁ꯭ꯔꯝꯅ ꯀꯦꯔꯤꯅꯤ. ꯆꯦ ꯇꯣꯟꯗꯣꯟꯗꯨ ꯆꯠꯈ꯭ꯔꯕꯣ? ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯦꯊꯣꯛꯍꯧꯔꯒꯦ, ꯍꯣꯔꯦꯟꯒꯤ. ꯍꯦꯂꯤ, ꯍꯦꯟꯖꯥ ꯑꯅꯤꯃꯛ ꯅꯣꯛꯃꯤ ꯇꯧꯏ. ꯂꯩꯁꯦꯝꯕꯤ ꯏꯈꯠꯈꯠꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯇꯣꯟꯗꯣꯟꯗꯨ ꯂꯩꯔꯝꯕ ꯎꯕꯗ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯒ, ꯏꯕꯦꯝꯃ, ꯑꯩ ꯅꯪꯒꯤ ꯏꯟꯁꯇꯥꯗ ꯐꯣꯂꯣ ꯇꯧꯕ ꯃꯤꯅꯤ. ꯅꯪꯒꯤ ꯃꯦꯀꯞꯇꯣ ꯑꯩ ꯉꯥꯎꯔꯦ. ꯑꯩ ꯍꯧꯖꯤꯛꯇ ꯀꯦꯊꯣꯛꯄꯤꯔꯣ. ꯀꯌꯥ ꯂꯧꯅꯤ? ꯇꯣꯟꯗꯣꯟꯗꯨ ꯆꯔꯪ ꯆꯦꯟꯁꯤꯜꯂꯛꯏꯕ ꯂꯩꯁꯦꯝꯕꯤꯗꯨ ꯎꯕꯗ ꯁꯨꯛꯇꯣꯛꯂꯗꯨꯅ, 3,000 ꯍꯥꯟꯅ ꯂꯧꯖꯧ, ꯑꯗꯨꯒ ꯀꯦꯒꯦ. ꯂꯩꯁꯦꯝꯕꯤ ꯐꯅꯦꯛ ꯃꯆꯤꯗꯨꯗꯒꯤ ꯂꯨꯄꯥ 3,500 ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯛꯏ. ꯇꯨ, 500 ꯍꯦꯟꯕꯤꯔꯕꯅꯤ. ꯄ꯭ꯔꯞ ꯀꯦꯔꯨ. ꯀꯩꯅꯥꯗ ꯍꯦꯜꯍꯜꯂꯨ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯏꯈꯠꯈꯠꯅ ꯀꯦꯅꯈ꯭ꯔꯦ. ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯅꯤ. ꯍꯦꯟꯖꯥ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯊꯥꯁꯅꯥ ꯀꯣꯟꯗꯨꯅ ꯀꯞꯄꯤ. ꯑꯟꯇꯤ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯊꯥꯁꯅ ꯀꯞꯇꯨꯅ ꯍꯦꯟꯖꯥꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯅ ꯅꯪꯒꯤ ꯁꯔꯨꯛ ꯑꯣꯏꯖꯔꯣꯀꯣ. ꯍꯦꯟꯖꯥ ꯃꯆꯦꯒꯤ ꯐꯣꯇꯣ ꯊꯦꯠꯂꯤꯕ ꯑꯗꯨꯝꯗ ꯆꯪꯉꯛꯇꯨꯅ ꯑꯣ ꯈꯣꯡꯅ ꯀꯞꯄꯛꯏ. ꯆꯦ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯅꯪꯅ ꯑꯩꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯄꯥꯝꯖꯔꯝꯕꯗꯣ ꯉꯁꯤ ꯑꯩ ꯂꯨꯍꯣꯡꯂꯦ. ꯀꯩꯒꯤꯅꯣ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯗꯦ? ꯉꯁꯤ ꯅꯪ ꯂꯩꯔꯝꯃꯗꯤ 이번에 짝 이내두나 까미나로이자 이능야 모닝에 제 이능야 모닝에 ꯍꯦꯂꯤꯅ ꯇꯞꯅ ꯆꯤꯡꯊꯣꯔꯛꯇꯨꯅ, ꯍꯦꯟꯖꯥ, ꯆꯠꯁꯤꯜꯂꯣ. ꯃꯌꯥꯝ ꯂꯣꯏꯅ ꯉꯥꯏꯅꯗꯨꯅ ꯂꯩꯔꯦ. ꯑꯅꯤꯗꯨ ꯀꯥꯎꯕ ꯉꯝꯅꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯃꯤꯟꯅꯩ. ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯦ. ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯇꯧꯔꯝꯕꯗꯩ ꯑꯃꯃꯝ ꯀꯥꯏꯅꯈ꯭ꯔꯦ. ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕꯤꯒ ꯕꯤꯀꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯖꯨꯖꯥ ꯇꯧꯏ. ꯕ꯭ꯂꯥꯎꯒꯗꯣ ꯈꯔ ꯌꯥꯝ ꯍꯥꯞꯆꯤꯟꯈꯤꯗ꯭ꯔꯣ ꯅꯅꯝꯃꯒꯤ? ꯍꯣ, ꯍꯥꯞꯈꯤ.
ꯑꯩꯅ ꯕꯦꯒ ꯑꯃ ꯄꯤꯈꯤꯕꯅꯤ ꯅꯨꯄꯤ ꯐꯪꯗꯕ ꯐꯪꯅꯕꯅꯤ ꯅꯪꯅ ꯌꯥꯅꯕ ꯁꯤꯜꯂꯨ ꯍꯥꯏꯁꯦ ꯅꯪꯗꯤ ꯌꯥꯝ ꯄꯨꯠꯗꯥꯏꯅꯦ ꯃꯌꯨꯝꯗꯒ ꯆꯠꯇꯅ ꯑꯝꯇ ꯆꯠꯊꯣꯛꯎꯁꯦ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ ꯅꯪꯅ ꯌꯥꯎꯕꯤꯗꯧ ꯅꯠꯇꯦ ꯄꯥꯈꯪ ꯑꯔꯤꯕ ꯕꯤꯀꯤ ꯃꯈꯣꯡ ꯃꯦꯠꯂꯒ ꯏꯁ ꯄꯥꯈꯪ ꯑꯔꯤꯕ ꯀꯥꯏꯅ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤ ꯅꯨꯄꯤ ꯆꯦꯟꯈꯤꯕ ꯑꯩ ꯊꯨꯅ ꯕꯤꯀꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯦꯝꯕꯤ ꯋꯥꯗꯨꯗ ꯊꯧꯁꯥꯗꯅ ꯎꯁꯤꯠꯇꯅ ꯃꯀꯣꯛ ꯀꯥꯏꯔꯒ ꯂꯩꯍꯧꯏ ꯍꯦꯟꯖꯥ ꯀꯥꯗꯒꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯄꯥꯃꯦꯜ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯍꯥꯟꯅ ꯆꯥꯕ ꯉꯝꯃꯣꯏꯀꯣ ꯅꯣꯏ ꯃꯩꯇꯩꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯍꯥꯟꯅ ꯄꯤꯖꯔꯒ ꯅꯨꯄꯤꯅ ꯀꯣꯟꯅ ꯄꯤꯖꯕꯤꯗꯣ ꯑꯩ ꯍꯩꯅꯗꯦ ꯀꯣꯟꯅ ꯄꯤꯖꯔꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯗꯤ ꯃꯥꯅ ꯑꯗꯨꯝ ꯉꯝꯗꯧ ꯂꯩꯔꯦꯕ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯍꯧꯅ ꯅꯣꯛꯏ ꯄꯥꯃꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯔꯛꯏ ꯍꯩ ꯂꯩꯁꯦꯝꯕꯤ ꯗꯗꯥꯅ ꯍꯥꯏꯁꯦ ꯀꯩ ꯀꯥꯏꯒꯤꯅꯦ ꯃꯤ ꯑꯥ ꯃꯄꯥꯟ ꯂꯝꯗꯗꯤ ꯄꯨꯟꯅꯁꯨ ꯆꯥꯃꯤꯟꯅꯩ ꯍꯔꯥꯎ ꯍꯔꯥꯎꯅꯁꯨ ꯂꯩꯃꯤꯟꯅꯩ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯅ ꯁꯦꯝꯗꯣꯛꯄꯩ ꯋꯥꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛꯅꯤ ꯃꯤ ꯑꯃꯅ ꯆꯥꯔꯝꯕꯒꯤ ꯑꯔꯦꯝꯕꯗꯣ ꯄꯤꯖꯕ ꯍꯥꯏꯁꯦ ꯂꯨꯈꯥꯛ ꯆꯤꯡꯂꯤꯃꯤ ꯍꯥꯏꯔꯨꯔꯗꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕꯒꯤꯅꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯅꯤꯡꯗꯦꯕ ꯑꯌꯥꯕ ꯏꯃꯨꯡꯗ ꯇꯧꯖꯁꯅꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅ ꯌꯥꯔꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯤ ꯏꯃꯣꯅꯕꯨ ꯁꯦꯡꯂꯗꯤ ꯏꯌꯥꯗ ꯌꯥꯔꯦ ꯂꯩꯁꯦꯝꯕꯤꯅ ꯍꯣꯏ ꯌꯥꯝ ꯆꯨꯝꯈ꯭ꯔꯦ ꯍꯦꯟꯖꯥꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯈ꯭ꯔꯦ ꯄꯥꯃꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯤ ꯎꯍꯟꯗ꯭ꯔꯤꯉꯩ ꯈꯨꯇꯨꯝ ꯁꯤꯡꯂꯒ ꯈꯪꯅꯤꯅ ꯃꯣꯔꯦ ꯄꯥꯃꯦꯜ ꯍꯥꯏꯐꯦꯠ ꯃꯇꯤꯟ ꯌꯣꯠꯊꯔꯒ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯕꯨꯡꯗꯤ ꯉꯁꯤꯗꯒꯤ ꯅꯨꯄꯤꯅ ꯉꯝꯗꯧꯔꯦꯗꯣ ꯃꯌꯥꯝꯗꯨ ꯂꯥꯡꯗꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯩ ꯑꯁꯨꯝꯅ ꯄꯥꯃꯦꯜ ꯆꯪꯉꯛꯄꯗꯨ ꯎꯔꯒ ꯍꯦꯟꯖꯥ ꯊꯨꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯗꯨ ꯌꯥꯝ ꯊꯨꯅ ꯂꯣꯟꯁꯤꯟꯈꯤ ꯌꯨ ꯀꯌꯥꯝ ꯊꯛꯏ ꯉꯁꯤ ꯄꯥꯃꯦꯜ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯃꯥꯏ ꯀꯜꯂꯤꯕ ꯃꯌꯥꯝꯗꯨ ꯌꯨ ꯉꯥꯎꯔꯒꯅꯤ ꯑꯗꯨꯝ ꯉꯥꯡꯕ ꯅꯨꯄꯥ ꯅꯠꯇꯦ ꯈꯪꯗꯦ ꯅꯨꯡꯁꯤꯊꯣꯏꯕꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯅ ꯄꯪꯂꯥꯟ ꯂꯥꯟꯁꯤꯜꯂꯛꯄ ꯑꯩꯁꯨ ꯄꯪꯊꯛ ꯊꯛꯆꯤꯟꯈ꯭ꯔꯦ ꯅꯪꯕꯨ ꯇꯨꯃꯤꯟꯅꯕ ꯍꯪꯒꯣꯏꯕ꯭ꯔꯣ ꯍꯦꯟꯖꯥ ꯃꯆꯤꯟ ꯄꯩꯊꯨꯞꯂꯒ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯣꯛꯂꯦ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯤꯗꯣ ꯅꯃꯥꯟꯅꯕ ꯃꯌꯥꯝꯅ ꯂꯥꯜꯂꯛꯄ ꯁꯤꯌꯔꯗꯨꯒꯤ ꯈꯥꯏ ꯑꯣꯏꯔꯤꯅꯤꯅꯦ ꯄꯥꯃꯦꯜ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯈꯨꯝꯃꯛꯏ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯅ ꯁꯥꯎꯈꯤꯔꯣꯏꯗ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯒ ꯍꯌꯦꯡꯗꯗꯤ ꯅꯪꯅ ꯉꯝꯗꯧ ꯂꯩꯔꯕꯅꯦ ꯑꯩꯕꯨꯗꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯉꯁꯥꯏꯁꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯕ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯏꯜꯂꯨꯕꯗ ꯄꯥꯃꯦꯜꯗꯨ ꯈꯨꯗꯩ ꯇꯥꯊꯣꯛꯈ꯭ꯔꯦ ꯄꯥꯃꯦꯜ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯑꯌꯥ ꯈꯨꯗꯩ ꯇꯥꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏ ꯀꯂꯛ ꯄꯦꯜꯂꯤ ꯅꯌꯨꯗꯣ ꯉꯥꯎꯈꯣꯕ ꯇꯨꯝꯃꯨ ꯂꯥꯎ ꯃꯩ ꯃꯨꯊꯠꯀꯦ